Mayam buhan mamukta punsibirim nam nataram ongsering ngasi bisas ni gima katar episode 56 57 pudun laksari aina movie si patupu matam soi kilan kima amadi sitan ando bayar basu mayam ngapi mayam na seni ne sibiduna like comment amadi subscribe to wiram hajari fare du di mayam movie rom da mai usilasi mamang episode ta rani na roki amadi pavitra gi nusi mari thamna honari badu thugai gi ni haina kan ki ba du pau mayam ni bikri masigi matung tap episode mayam da kudol tamjari haugi sin na sida roki amadi pavitra yam romantic hot oibo dance ama tawri aduga somna sekha sima gi boyfriend ga phone wari sana du la sekha na hari aina nang bu ngari bani nang na diwali da aiga unaba lakani ha ki bado aisu kauti handak ki diwali sidi na ka punna pangto kani aduga good night hai duna ma gi boyfriend ga phone adu wari sana ba loi duna tham kri sekha na wari sana ki basi rani na roki amadi pavitra gi mari thugai na ba lakpada rani na uri aduga hari roki amadi pavitra gi si mari thamna ba tawri ba asi sekha na ai gi plan asi thungan gani hai na khalaga yum matak adu gi manglaga sekha gi manakta thorle matam adu sekha si khanglam sekha na pakhana rani hauji matam asta kari tawba yawr ba ge hai hang rani na kasu tawdrabadi numidang asda ai no kopai pai duna leiroi fare ado sigi wasi toklasi nahak aigi misang de leiri ba natra hain hang sekha su ki bani na ma gi misang de leiri hari rani na adu di aigi ting amta pangbi ga tra hari sekha su pangbi ga ni hari rani na yamna luba thaba ama leiri thaba ado nahak khaktana tawba ngamgani tawgadra hain hang sekha na tawgani adu tawgadri ba thaba adu kari thaba no hain hang rani na masindagi sekha da amuba maiku osi kamselam maiku osina sangkipaga sekha si masadu gyan ta khitri aduga rani na thabak adu pangthok lo hai sekha masa adu gyan ta dana la aduga balcony adudagi leptuna yum adugi makha song thakri somdana roki amadi pavitra yamna close oina leringi sekha na song thabda lawkiba makol adu tabadagi mapana sentrokli makoina sentrokpadadi sekha si gyan mangduna ta aduna lebasi thengnaram roki na mama pa bu korami somna hoisu laktuna sekha gi oiram lebe fibam asida pakna masa bu kauri aduga doctor da phone taw hairi roki doctor da phone tawduna yum madura lakpida ba yade haram bablina sekha na mafam asida kamaina taram libon hain hairi asumna makoina sekha asi yum madugi manungda pusinkhre pavitra samam na bama yauduna balcony da yankhalakpada rani asi karisu thoksadana leiba si thengnaram masigi matung doctor na sekha gi treatment piba loiraga karisu pakatningai oidre mabu fazana senabiu aisu satlagi hairaga doctor si satkhri bidyana roki beasu hidak leiba sakibado halaklani pavitra babisu ise sekha gi hidak se mahuri bani hari somnana kudung tiba yaudriba se mapu mahna kanbibagi ni hajari manahona babi karisu khaluranu doctor na sekha asi thuna pharani haram liduni aduga rani gumbi expert oirabi imo masu leiribasidi soidana thuna phagani hari sanchina masidi rani gi khuroi gi thabangni kana gumagi awaba nungai tabak khudima ase rani na phan mangambani mang hek jum masda lakpadagi mi khudimaki mating mang na panglibani ma ase isona chanba misak amani mang na yum masigi sising thorang soidana lakhotkani haibaga rani na yare sanjeji sekhabu aina ayuk nutin numidang seksina senagani mabu hanagi pibam da purakani natrani sekha haina sekha da hai sekha asi ngasainga gyan tadana leirambani sekha asi gyan tarakle aduga mawonda rani na tawkiba kya asi ningsingle aduga sokliba sisu rani na maram moiraga sok poirongani haina kali sekha mana gyan ta khidabadagi kari kari thokibage haiba masapo khongjadre hapsu akoina kangmungam bablina yengu rani gi khonjen table sekha asi gyan tarakliba se hari Sansiti rani na magi maramda ma asi aphaba mini mabu thagalu haibigi matung ina amsu thagatli sanchina hairi rani gi khonjin asa yamna phajabni magi khonjin asa yamna inja tapsabni magi khonjin tabada haibaga sanchit akoisi loina khangi rani gumbi mawasidi prithivida ama khatani leri basi hain hari matamanu sekha asi mamana hari basi taraga rani da yengduna kariguma khara hainingli adubu ngangthokpadi ngamdri mamana sekha da na kamdangna mathaktagi taraklibono hain hangli sekha na rani da muna yengduna leiba asida somna hoina su rani da yenglakli rani na kariguma ma haninglambadagi haidokingdabagi mataw ama utpadu somna amri bablina uraduna babli hoina nangna hainingba ado hayu nahangna kari kari ukibage haina hangi matamadu sekha na rani da makhut adu thinnaba tawri badu rani na urakpadagi mayamna khangkhrani khanduna mafam adudagi mapana chatkri leriba sing adusu rani gi matungda inakirami rani na mayamda sekha sing asi wakan nungaitna ingdru leiba thingle somnana kari maram gi no harise rani na nakhoisu khanglamgani mahangna kanagumba ma pamjaba nutigi phone na wari sanari badu khanglamgani somnana adubudi khangi aikoina mahangna pamlibu nupa ru yum asta purak lo hari bani rani na adu boina khanbada sekha da kanagumba amana maga nupa aduga wari sanadanaba nupa adudagi lapthoknaba hairamgani bablina akoina di mangonda karigumba amada su hai kibalaite mangonda kanana atugumba wa haiga dawribano
ꯔꯥꯅꯤꯅ ꯄꯕꯤꯇ꯭ꯔꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯁꯣꯝꯗꯅ ꯄꯕꯤꯇ꯭ꯔ ꯑꯁꯤ ꯁꯦꯈꯥꯒꯤ ꯍꯤꯗꯥꯛ ꯁꯦꯝꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯁꯤꯅ ꯍꯤꯗꯥꯛ ꯁꯦꯝꯕ ꯇꯥꯛꯄꯤꯈꯤꯕ ꯑꯁꯤꯅ ꯏꯆꯦ ꯁꯦꯈꯥ ꯁꯣꯏꯗꯅ ꯐꯔꯒꯅꯤ ꯍꯥꯏꯅꯁꯨ ꯁꯣꯟꯖꯔꯤ ꯁꯣꯝꯗꯅ ꯔꯥꯅꯤꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯥꯛꯄꯗ ꯁꯦꯈꯥ ꯑꯃꯗꯤ ꯄꯕꯤꯇ꯭ꯔ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯩꯃꯤꯟꯅꯕ ꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯈꯥ ꯑꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯦꯂꯦꯟꯁ ꯄꯨꯕ ꯉꯝꯍꯧꯗꯕꯗꯒꯤ ꯕꯦꯜꯀꯨꯅꯤꯗꯒꯤ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯁꯣꯝꯅꯥꯅ ꯁꯦꯈꯥꯗ ꯄꯕꯤꯇ꯭ꯔꯅ ꯑꯁꯨꯝꯅ ꯀꯔꯤꯒꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯔꯥꯅꯤꯅ ꯅꯈꯣꯏꯁꯨ ꯈꯪꯂꯝꯒꯅꯤ ꯄꯕꯤꯇ꯭ꯔꯅ ꯀꯔꯕꯥ ꯆꯧꯊꯀꯤ ꯅꯨꯃꯤꯠꯇ ꯔꯣꯀꯤꯕꯨ ꯊꯦꯡꯂꯐꯥꯎ ꯍꯜꯄ ꯉꯥꯏꯖꯈꯤꯕ ꯑꯗꯨꯒ ꯁꯦꯈꯥꯗꯤ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯀꯔꯕꯥ ꯆꯧꯊ ꯄꯥꯡꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯁꯦꯈꯥ ꯑꯁꯤ ꯍꯔꯥꯎꯈꯤ ꯑꯗꯨꯒ ꯄꯕꯤꯇ꯭ꯔꯅ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯒ ꯁꯦꯈꯥꯅ ꯍꯔꯥꯎꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯗꯨꯅ ꯖꯦꯂꯦꯁ ꯀꯥꯕꯗꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯔꯣꯀꯤꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯔꯣꯀꯤꯅ ꯃꯈꯥꯗꯤ ꯀꯔꯤ ꯄꯕꯤꯇ꯭ꯔꯅ ꯍꯥꯏꯈꯤꯕ ꯍꯥꯏꯅ ꯍꯪꯉꯤ ꯔꯥꯅꯤꯅ ꯔꯣꯀꯤ ꯂꯥꯛꯄꯗꯒꯤ ꯃꯁꯥ ꯑꯗꯨ ꯊꯛꯀꯠꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯨꯄꯥ ꯑꯗꯨ ꯑꯐꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯀꯅꯨ ꯍꯥꯏꯔꯒ ꯋꯥ ꯑꯗꯨ ꯂꯠꯂꯤ ꯔꯣꯀꯤꯅ ꯍꯥꯏꯌꯨ ꯅꯪꯗꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯈꯪꯂꯤꯗꯨꯅꯤ ꯃꯌꯥꯝꯕꯨ ꯂꯣꯏꯅ ꯁꯦꯟꯅꯔꯤꯗꯨꯅꯤ ꯅꯪꯉꯣꯟꯗ ꯅꯃꯤꯠ ꯑꯅꯤ ꯈꯛꯇ ꯄꯥꯟꯕ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯄꯥꯜꯂꯤꯕꯁꯤ ꯅꯃꯤꯠ ꯀꯨꯟꯅꯤ ꯍꯥꯏꯔꯤ ꯁꯟꯆꯤꯠꯅ ꯔꯣꯀꯤꯗ ꯔꯥꯅꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯍꯥꯛ ꯎꯍꯧꯕ ꯑꯗꯨꯅꯤ ꯀꯤꯅ ꯏꯆꯦ ꯁꯦꯈꯥꯒ ꯄꯕꯤꯇ꯭ꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯍꯧꯏ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯃꯔꯝꯗꯤ ꯄꯕꯤꯇ꯭ꯔ ꯑꯁꯦ ꯏꯆꯦ ꯁꯦꯈꯥꯒꯤ ꯃꯅꯥꯛꯇ ꯂꯩꯇꯦ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯔꯨꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯔꯥꯅꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯃꯤ ꯔꯥꯅꯤ ꯁꯟꯆꯤꯠꯇ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯂꯤ ꯁꯟꯆꯤꯠꯇꯤ ꯔꯥꯅꯤꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯕꯅꯤꯅ ꯔꯣꯀꯤꯗ ꯔꯥꯅꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯔꯥꯅꯤꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯔꯣꯀꯤꯅ ꯀꯔꯤꯒꯤ ꯍꯥꯏꯔꯣꯏꯗꯅꯣ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯑꯆꯨꯝꯕꯔꯥ ꯊꯣꯛꯂꯤꯕꯁꯦ ꯀꯅꯥꯅ ꯊꯣꯛꯂꯤꯕꯅꯣ ꯑꯆꯨꯝ ꯑꯔꯥꯟ ꯈꯨꯗꯝ ꯆꯥꯡꯗꯝ ꯈꯪꯗꯅ ꯄꯕꯤꯇ꯭ꯔꯗ ꯇꯥꯏꯁꯟꯕ ꯑꯩꯈꯣꯏꯁꯨ ꯏꯆꯦ ꯁꯦꯈꯥꯗ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯃꯁꯤ ꯍꯥꯟꯅ ꯊꯤꯗꯣꯛꯇꯕ ꯇꯉꯥꯏ ꯐꯗꯦ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯑꯁꯦ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤ ꯃꯃꯤꯠ ꯑꯗꯨ ꯑꯁꯪꯕ ꯑꯣꯟꯗꯨꯅ ꯁꯟꯆꯤꯠꯇ ꯌꯦꯡꯂꯤ ꯃꯗꯨꯗꯒꯤ ꯁꯟꯆꯤꯠꯅ ꯔꯣꯀꯤꯗ ꯔꯣꯀꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯑꯣꯏꯗꯕ ꯋꯥꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯔꯅꯤꯡ ꯄꯤꯔꯤꯕꯁꯤꯅꯤ ꯍꯥꯏꯔꯤ ꯔꯣꯀꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯔꯥ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯟꯆꯤꯠꯅ ꯃꯅꯥꯎꯅꯨꯄꯥ ꯔꯣꯀꯤꯗ ꯃꯃꯥꯏꯗ ꯈꯨꯇꯨꯝꯅ ꯊꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ ꯔꯣꯀꯤ ꯃꯆꯤꯟꯗꯒꯤ ꯏꯁꯨ ꯇꯥꯔꯛꯂꯤ ꯔꯣꯀꯤ ꯅꯨꯡꯉꯥꯏꯇꯅ ꯃꯌꯥꯝꯕꯗ ꯁꯟꯆꯤꯠ ꯚꯩꯌꯥ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯕ ꯃꯃꯥꯡꯗ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯅꯍꯥꯛꯅ ꯈꯨꯠꯅ ꯊꯥꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯌꯥꯝꯅ ꯍꯣꯡꯈ꯭ꯔꯦ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛꯇ ꯅꯅꯥꯎꯗ ꯈꯨꯠ ꯊꯥꯔꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁꯟꯆꯤꯠꯅ ꯔꯣꯀꯤꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯄꯥꯏꯔꯒ ꯏꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯔꯥꯅꯤꯒꯤ ꯃꯔꯝꯗ ꯉꯥꯡꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯍꯥꯏꯔꯤ ꯇꯧꯔꯤꯕ ꯑꯁꯤ ꯔꯥꯅꯤꯗꯤ ꯍꯔꯥꯎꯅ ꯅꯣꯛꯂꯤ ꯃꯌꯥꯝꯅ ꯁꯟꯆꯤꯠꯄꯨ ꯈꯥꯝꯗꯣꯛꯂꯤꯕꯁꯤꯁꯨ ꯄꯕꯤꯇ꯭ꯔꯅ ꯇꯥꯔꯛꯂꯤ ꯁꯟꯆꯤꯠ ꯑꯁꯤ ꯃꯃꯥ ꯍꯣꯏꯅ ꯈꯥꯝꯗꯣꯛꯂ ꯐꯥꯎꯕ ꯌꯥꯗ꯭ꯔꯦ ꯔꯣꯀꯤꯗꯤ ꯃꯌꯥꯝꯕꯒ ꯍꯧꯈꯤꯕ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯂꯣꯏꯅꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤ ꯁꯟꯆꯤꯠꯅ ꯔꯣꯀꯤ ꯑꯁꯤ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯔꯣꯀꯤꯗ ꯐꯨꯒꯦ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯅꯥꯅ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯕꯥꯕꯨꯖꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯕꯥꯕꯨꯖꯤꯗꯤ ꯄꯤꯆꯥꯁ ꯑꯣꯜꯂꯕꯅꯤ ꯔꯥꯅꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯏꯃꯨꯡꯁꯤꯒꯤ ꯀꯔꯤꯝꯇ ꯈꯟꯈꯤꯗ꯭ꯔꯕꯅꯤ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯕꯥꯕꯨꯖꯤ ꯑꯁꯤ ꯁꯣꯝꯅꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯥꯕꯨꯖꯤꯅ ꯁꯟꯆꯤꯠ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯪꯒꯤ ꯅꯅꯥꯎꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯔꯥꯅꯤꯒ ꯏꯪꯒꯤꯠ ꯇꯧꯅꯔꯤ ꯁꯟꯆꯤꯠꯅ ꯔꯣꯀꯤꯗ ꯔꯥꯅꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯝꯇꯅ ꯔꯥꯅꯤꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯝꯇ ꯍꯥꯏꯕꯤ ꯌꯥꯔꯣꯏ ꯂꯥꯟꯖꯔꯦ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔꯁꯨ ꯔꯣꯀꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯔꯣꯀꯤꯒꯤ ꯃꯆꯤꯟꯗꯒꯤ ꯏ ꯆꯦꯟꯊꯔꯛꯄꯁꯤ ꯎꯖꯔꯒ ꯄꯕꯤꯇ꯭ꯔ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ ꯔꯣꯀꯤꯅ ꯑꯩꯗꯤ ꯀꯔꯤꯒꯤ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯒꯗꯣꯏꯕ ꯁꯣꯝꯅꯥꯅ ꯀꯔꯤꯒꯤ ꯍꯥꯏꯔꯤꯗꯨꯅꯣ ꯔꯥꯅꯤꯅ ꯄꯕꯤꯇ꯭ꯔꯒꯤ ꯃꯔꯝꯗꯒꯤ ꯉꯥꯡꯕꯒꯤꯅꯤꯅꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯄꯕꯤꯇ꯭ꯔꯅ ꯍꯥꯟꯅ ꯔꯥꯅꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯈꯤꯕ ꯃꯍꯥꯛꯄꯨ ꯄꯕꯤꯇ꯭ꯔꯅ ꯊꯥꯡꯅꯁꯨ ꯊꯤꯟꯈꯤꯗꯨꯅꯤ ꯔꯥꯅꯤꯒꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤ ꯌꯦꯡꯉꯨ ꯊꯣꯛꯈꯤꯕ ꯀꯌꯥ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯉꯥꯛꯄꯤꯈꯤꯗꯨꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯔꯦꯝꯕꯗ ꯇꯥꯍꯟꯒꯗꯧꯔꯕ ꯔꯣꯀꯤꯅ ꯅꯠꯇꯦ ꯏꯃꯥ ꯅꯪꯗꯤ ꯑꯆꯨꯝꯕꯁꯦ ꯀꯔꯤꯅꯣ ꯈꯪꯕ ꯅꯠꯇꯦ ꯅꯪ ꯍꯥꯏꯔꯤꯕ ꯑꯗꯣ ꯅꯪꯅ ꯎꯖꯕ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯅꯈꯣꯏꯒꯤ ꯃꯤꯠꯇ ꯎꯠ ꯆꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯗꯤ ꯈꯪꯖꯗ꯭ꯔꯤ ꯍꯥꯟꯅꯁꯨ ꯑꯩꯍꯥꯛ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯣꯏꯅ ꯈꯪꯂꯦ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯔꯥꯅꯤꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯃꯤ ꯁꯟꯆꯤꯠꯅ ꯁꯥꯎꯅ ꯔꯥꯅꯤꯗ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯑꯔꯥꯟꯕ ꯉꯥꯡꯂꯤꯕꯅꯣ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯁꯣꯔꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯇꯥꯕ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏꯔꯤ ꯔꯣꯀꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯃꯉꯣꯟꯗ ꯁꯣꯔꯤ ꯍꯥꯏꯒꯅꯤ ꯃꯍꯥꯛꯅ ꯑꯣꯏꯅ ꯍꯥꯏꯍꯟꯒꯅꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯕꯤꯇ꯭ꯔ ꯔꯣꯀꯤꯕꯨ ꯈꯥꯝꯂꯤ ꯔꯥꯅꯤ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯔꯥꯅꯤ ꯑꯁꯤ ꯈꯨꯖꯤꯟ ꯑꯗꯨ ꯁꯥꯡꯗꯣꯛꯇꯨꯅ ꯄꯤꯆꯥꯁ ꯑꯣꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯦꯇꯦꯛ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯤ ꯇꯧꯔꯤꯕ ꯑꯁꯤ ꯔꯣꯀꯤ ꯑꯃꯗꯤ ꯄꯕꯤꯇ꯭ꯔ ꯕꯤꯗ꯭ꯌꯥ ꯃꯈꯣꯏ ꯈꯛꯇꯅꯤ ꯎꯔꯤꯕꯁꯤ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅꯗꯤ ꯑꯝꯇ ꯎꯖꯕ ꯅꯠꯆꯗꯦ ꯔꯥꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯔꯣꯀꯤ ꯑꯁꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯄꯕꯤꯇ꯭ꯔꯅ ꯔꯣꯀꯤꯕꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯕꯒ ꯁꯟꯆꯤꯠꯅ ꯔꯣꯀꯤꯒꯤ ꯃꯈꯨꯠꯇ ꯐꯥꯗꯨꯅ ꯁꯣꯔꯤ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔ ꯑꯃꯗꯤ ꯁꯣꯝꯅꯥ ꯍꯣꯏꯅ ꯔꯣꯀꯤꯕꯨ ꯃꯈꯨꯠ ꯐꯥꯔꯤꯕ ꯑꯗꯨ ꯂꯧꯊꯣꯛꯂꯤ ꯑꯗꯨꯒ ꯄꯕꯤꯇ꯭ꯔꯅ ꯔꯣꯀꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯅꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯍꯥꯏꯔꯤ ꯁꯟꯆꯤꯠꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯔꯥꯅꯤꯗ ꯂꯥꯜꯂꯦ ꯍꯥꯏꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯅꯥꯅ ꯋꯥꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯒ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯔꯥꯅꯤ ꯅꯪꯗꯤ ꯂꯣꯏꯅ ꯈꯪꯂꯤꯗꯨꯅꯤ ꯅꯪꯁꯨ ꯋꯥ ꯑꯁꯦ ꯃꯈꯥ ꯁꯥꯡꯊꯕ ꯄꯥꯝꯂꯝꯂꯣꯏ ꯍꯥꯏꯔꯤ ꯔꯥꯅꯤꯅ
aisu karisu pamjadi ima ai karisu nungai taba khanba leite hari asumna Rocky amadi Pavitra mafam adu sakri rani na haubada ngari bani masidi Taylor ni film tarakini problem kaya ama family asida thorakini haina khalame masigi matung Rocky na Pavitra da karigi aibu magi maramda haidokpada khamle bano mahangna tawri basa yamna himankhre mahangna tawningbada tawre Pavitra na aisu mayamna asengba khangbodo pami adubu ngasi nachina naw khanabada aso open yauri baduni aduga nangsu khangli baduni rani na akoide attack tawnaba tawkiba adu mahak mathanda leiba nate dadaji su mahak loinona leriduni akoina magi maramda karigum hairam laba pisas ani asi punsinduna yum asida leriba singasita attack tarokadori bani aduga aisu khangi sekhara tawriba khudim ase rani ki khujin tharawni haiba akoina yum sigi misingbu awafam na tahan badi pamdi nangna su pamlam loi hain hangi Rokina hoi aisu pamdi haina mang adu nomli Pavitra na maram aduna aikoina tanja ama yengdaba yadabani Rokina matam adu yautu fawa aikoi karisu tawdabi tumina leiradra family asina kanana kanbigani Pavitra na adubu ahanbada aikoina rani na pamli base karino haiba khangduktaba yadabani ma pisasni oinabagi family asida luhonglakpani adubu loop adu su thugai khre aduga ma ase irai laina maiti re haina su khalamloi soidana karigumba khara tawrongani maram masina yum masdagi thatoktuna satribasani aduga mana tawba pamli base kari oriba jano haina masina sole Rokina akoina kamaina khangdokna bohonagani Pavitra na rani na jadu tawduna thamliba mahak nati haidokpa ngamgani hari Rokina piyamba sanjit nata hari base Pavitra na mani matam pumbada sanjit asi rani ga puna leminariduni mahapurani na kaidong su thatorokloi aduga akoina mabu thatokadabani hairame somdana rani na aina kari tawba pamli bagi haibasidi makoidi khanglamoi masina akoina khudong chaba lawgadoribani mendina aina khanbada nahakna yum masida anga ama pokpa aduga yum masde leriba misingbu pisas ontokpa aduga hausik sansita su luhongle mayam asi hatoktuna pisas ontoklo hari rani na aina tarokadari ase hana dagi hena tamthi haibado oirgadori bane mendina kari tawgadori bano hain hangi rani na aina ma pisas ni oiraga sakti yamna leiba oinaba tawram adu Pavitra na flok chalal hedana mahangna aigi lamida yelibase mangona isorgi sakti yawbadagi aigi jadu mangona sangdribani adubu hausiti aigi kala jadu asi Pavitra na karisu tawba ngamlaroi kanamtana su thingba ngamlaroi matam ado yarolani ngaiba tabani hari mendina Pavitra da khut thaba ngamgodra nahak na thandani leiribase aduga Pavitra amadi Rocky makoidi anini patik amadi Amita su leikitri babuji su nahak na thajaba yadre har khiduni babuji na thajaba yadre hari basi mamangi episode babuji na rani khangandana pisas lokta chattuna rani gi maramda ma pisas ta hai kiba adugini rani na makoi ani oiraga kaidoroba aisu aigi lamni sem sarabani maikai khuding pisas ngakta ngairani duseragi matamda pisas kaya ama lot kiba adu hojiti lakli hari aduga khujin adu sangdropli mamangda lainungda pisas kaya ama lot kiba adu leibam adudagi thoraklami aduga noktuna handaki Diwali sidi karigumba ma thoklani hari mathangi sinda Diwali numita Pavitra asi rangoli semli aduga Rocky su laktuna Diwali gi sem sari asumna Pavitra decoration tawbagi yanaba honabada mana leblebe istun adudagi soibadagi tarli adubu Rocky na Pavitra bung oglami asumna makoi ani muna yengneduna romance tawringe vidya asi laktuna mayana rangoli di yum sigi mapana tawre adubu nangna tawriba adugidi room laibani harami asumna harakpa sida Rocky hosi ikairami asumna vidya su makoi ki mating pankre babli amadi somna su lakpada fajaraba rangoli asi lerambasi thengnari rangoli asi ujaba asi da babli asi di harauri Rocky na mama hoida akoina Diwali gi sem saba puna mak loire harami babli na Rocky nang di ayungan haugatlaba matam asdi nahangna ahing koiruraga halapagi matam natra Rocky na adubudi sumba adubu hanagi Rocky ga haujiki Rocky ga yamna khenari haujiti karigi ahingda satuna koiba langba satlurani harami babli na babi nang nam sahi kyama mahan khre magi phireb ase lobang nghan khitre mana hana asumna honglakani khanglam lagadi ngahana lohonglam ladabani harami aduga masanupida nang sunganta hagotlaba haina hari Vidyana ima Diwali numit asida Pavitra babi nasu aibu hawdokpirakpadagi hawgale harami Pavitra na ngasi asigumna London dadi inati Diwali ase phajana pangthokpa ngamde adubu India gi sanabi niti niyunga loinana yaujaba phanggadawre hari aduga makata na hari sahi kyagi matung aigi family ga puna Diwali pangthok minagadori base ahan bani Okina mama da Rajput family asida hana digi Diwali ase puna pangthok minaduna lakpani hana thokiba lana longna kiba kaya adu masigi numit asida mami tahan basu pamjadi sambiduna haijeri hari Rocky na asum na hari basi Rocky amadi Pavitra lohongkiba asida somnana sawbadagi hari bani somnana masan hari bwa asisu yari mathangi sinda Vidya Sekhagi mangakta leriba bel asi lokthokle
Rokina masida khara farabra hain hangi Sekhana fare kaisu tawdre hari Vidyana Pavitra Babi gi hidak ase yamna fakre Rani gi mathau kaisu tadre hari Rani palakpa asida Sekha asigi maithong asi maksilami Pavitra kaisu pakatkanu aikoi nangbu seksina senagani Rokina ise aikoi Rani gi maramda loina khangli thokliba asi magi khusin tharang natra Pavitra karisu khanganu aikoi nangi misangda laigani aikoi bu thaujo nangona kari thokibage haibado aikoi da hair o hairi Hauji Sekha asi kariguma ama ningsing laklami Sekhana lakpada Rani asigi magi matungda throkle aduga hairi Sekha nangdi yam pharamlena aduna matam manghan basi kanadi poinda dum laklagi nahak dan tamna aingondagi lapthoknaba tawri natra nangna tumin Nikita abusu mafam asida kauki nangna tawkiba singado ai loinaba khangi aduga nangsu khanglamgani masigi sairak kari oigani haiba aduga nangi namaidagi mangan kiba sa adusu ai namuk halhan basungami aduga nangi namaida dakaya amasu lehen basungami mafam asda bri lakpada namaida dakaya aduga mahaki manakta kamdong sangani birina uraga nangbu pambigadra nungsibigadra mana nangbu lapthokini aduga hainada bulakani aduga manaktagi handokro hairakani birina nangbu nungsiba pambadi lairadana nangbu tugasaba oigani aduna kanada karigumba khara haidringai wakal adu munna khalu haikiba adu ningsing laklami adubu Sekhadi Rani na haikiba aduna maram oiraga pakatpadagi karisu tawkiba laite hari Pavitra na karigumba khara tawragadi makoida hairau hairaga jus ama pirai Sekha jus asi thangna Pavitra nangna tawbiriba asina asingbadi habadi yarabani adubu haidoklubada aigi punsi ase mangi dawribani basiginamakta aibu warauganu haina khalami asumna Pavitra hoisu room adudagi satkre makoina satkibaga Rani ase waldagi phawduktuna thorokle Sekha Rani uraga masa adu pakhalam Rani na aduni tana haujiti Rani haraure hairaga nokli Rani na magi maramda haitokpra haina sena duna leiramlibani masigi matung Bablina Sekhana balcony-dagi nanthuduna tabaneba somnana aina hidak piba salubada mahangna asumna hairai Bablina Rani na oidaba aranba wai asi haifamdi thoktabani karisu leitabada masin manau khanahale hari sanari bawari asi Rani na mathaktagi tarami somnana Rani na tawgi yauna tawbadi natte Bablina adubu babi Pavitra asi phataba nupidi natte aigi isanupina Pavitra ase kayada nuksijariba aduga Sekhasu Pavitra na fazana yingsinbiriduni hari somnana Pavitra na tawjakiba kaya adu ningsing laklami aduga Diwali gi posai leinaba isile mafam aduda Roki hoisu lakle matam aduda sanjisu lakle Rokina Happy Diwali sanjit baya haukiba thokiba kaya adu kauthokminarasi hairaga konasi hairi sanjit Rani da yenglakli Rani na yaro haina ingi tarokpadagi Roki amadi sanjit asi konari matam aduda somnana Rani nangdi kari mithai saba pambagi hari Rani na aidi sanjit na pamba ado magi su apambani hari sanjit adi nariyal gi bafi asi yamna pami asubna mayang gi hanglaba matung somnana Pavitra da nangdi kari mithai saba pambagi haina hangi Pavitra somnana asumna kobiduna hairakpa asida harauna aidi khudimak loina basagani family asiga puna ahanba Diwali pangthokminabani aina piklingai aigi family ga pangthokminakiba adudi kharata ningsingli adubu handaki Diwali sidi punsi supa kaure harame masigi matung Rani gwa manung asida kariguma ama charuna kupsili badu haidoktuna yengli Rani na aina pamle khudimanga cho nahangna pangthokpa ngamgani hari Rani na yengli ba si mi tangkai pisas tangkai oiba sanchit amadi Rani gi masani mayam ngasigi movie explanation asi matang asde losinjari aina movie si patupu matamna su kilan ki mamadi sita nando ba yawrbusu mayam ngapi mayam sini nan sibu nusibiduna like comment amri subscribe to biramu hajar pare dudi mayam matengi episode ta muteng larsi asigi di kainarsi